थवाई पान पुम्नमक्तिगे अथोइबनि हाइनरिबा मियोइबना ताइबंग मालेम फम्पाक थक असिदा खुनाई लिंगदुना लमदम अमगा फुरुप अमगा गी मरक्ता चौखटपगी लमजेन तानरी लैबाक मचा ताबा वाखल लैताबा थक्सी खासी खंगबमदि होनब कनब मीगी मसिंग यामबा फुरुप कांगलुप अदुना चौखटपगी लमजेलदा मांगजिल थाना चटली खुनाइदा मरु चंग मीगी मसिंग हेंगत हनबदा खुनाई अदुदा लैरिबा इमुंग खुदिंगमकी चावरब थौदांग लै मरमदे इमुंग अमा हाइबसी खुनाई अमगी अपिकप सक्तम अमनी हाइनरिबनी इमुंग खुदिंगमकना मखोइगी मसा मसु सिंगबो अफबा मतिक चाबा मियोइ अममम ओइननबा थौदांग लौनरक्लबा मतमदनी अदुगुंबा खुनाई नत्रगा फुरुप अदुना मालेमगी चौखट लमजेलदा मकोक थोंगबा ngamlakkadoriba आकाशवाणी इम्फालगी पाउ कांगबुना लेप्तना संदुकलिबा थौरम मिटकप थोक्लसिगी मंगा सुबा टांकक्ता ngasi पुदुना लाक्चरी लाइचुरबसिंबु लायेंगबदा इमुंग मनुंग खोंगजेल यांगना चौखलक्लिबा मालेम असिदा वाखल लैबा मियोइसिंगना मयाई काबा सिंजाक्ता लाइचुरबा मियोइसिंगी मरमदा कुपना नैनादुना थिजिनबदगी ngasiदी खंगमा ngamle मयाई काबा सिंजाक्ता लाइचुरबा मियोइसिंग असि लैना अमना नारबा मियोइ कांगलुपनि हाइबा मरम असिमकना मखोइबु लायेंगनबा थौसिल थौरांग पुथोकनरक्तुना मखोइगी लायेंगफम रिहेबिलिटेशन सेंटरसिंग हांगदोक्तुना लायेंगनबा हौरकपदगी फाबा कया याउनरे ममल लैत्रबा काउक्सिंगुम खनरमलबा मियोइसिंग अदुना खुनाइगी महौसागी इचेलदा हलक्तुना असंगबु युम्बी ओइबा कया याउख्रे लम असिदा राज्यगी सोशल वेलफेयर डिपार्टमेंटना अखन्नबा मित्येंग चंगदुना रिहेबिलिटेशन सेंटरसिंग हांगदोक्पदा ngakna सत्कदबा चना कांगलोन कया सियमदुना येंगसिल्ली मसिगी मथक्ता डिपार्टमेंट असिना सर्टिफाइड तौरबा रिहेबिलिटेशन सेंटर कया सो हांगदोक्ली डिपार्टमेंट असिमकना कन्न होनदुना अनोबा मंगाल ट्रस्ट सेंटर कौबा लैंगाकी अहानबा रिहेबिलिटेशन सेंटर अमसो हांगदोक्तुना मयाई काबा सिंजाक्ता लाइचुरबा मियोइसिंगबु लेमना लायेंगदुना फगलकपा कया याउख्रे सेंटर असिदा लायेंगबा लाकपा लाइचुरबसिंगबु निंगथीना कुपना येंगसिलबा मतुंगदा मखा ताना पाहिटकदबा लायेंगी मोंग मतौसिंग लेपथोकनी लाइचुरबा मियोइ अदुगी लैरमलेबा फिबमदुगी मतुंग इन्ना सेंटरदा थमदुना लायेंगद्रा नत्रगा युमदा लैना लायेंगद्रा हाइबना सिंगबा लेपकनी अनाबा हाइबसिदबु सेनपिबा अमा याउदना मथंता फगलकपा हाइबसि खर तांगना थोई मयाई काबा सिंजाक्ता लाइचुरबसिंग असि लैना अमना नारबा मियोइनि हाइना खनदुना लायेंगबदसु मरु ओइना इमुंग मनुंगी मियोइसिंगना मपुंग ओइबा थौदांग लौदुना सेक्शनना सेनबिबा तंगाई फदे मयाई काबा सिंजाक चाबा मदि सिजनबसिंग असि लायेंगदुना फगलकलबसु मखोइबु सेनबदि टोकपा यादे खर कोमथोकलुबा मिटकुप्ता हाना हिनरकपा फत्तबा हाइनबिदा अमुक ताखिदुना अमुक हन लाइचुरकपा करिगुम मतमदा यारुक्तबा नते लायेंग लोरिबा रिहेबिलिटेशन सेंटर अदुगी मरी लैनबा काउंसलर सिंगना ताकपिरकपा इमुंग मनुंगना इंदुना ngakna सत्कदबा चना कांगलोन सिंग सेक्शनना ngaknana होनबिबा तंगाई फदे लायेंग लिंगै मनुंगदसु इमुंग मनुंगी मियोइसिंगना निंगथीना मतेंग पांगबिबा मदि सोगतपिबा मथौ ताई लाइचुरबा मियोइ अदुना करिगुमदा असोइबा अमा तौरकपदा साउदुना ताथि तावइना तौबिरोइदबनी मदुगी महुत्ता फजबा वाहि अमसुंग मवोंग मतौसिंगना चुमथोकनबा होनबिगदबनी लाइचुरमदगी फगलक्तुना अफबा थबक मसा अमतंग तौरकपदा महाकपु थागतपिदुना पुंगनिंग थौगतपिगदबनी मदुना महाकना हेन मखा ताना अफबा थबक तौनिंगनबगी इनोट हापकदोरिबनी तसेंगनमक मयाई काबा सिंजाक्ता लाइचुरबसिंगबु लायेंगदुना फगलकनबा होनबदा इमुंग मनुंगी चावरबा थौदांग लै हाइबसिदि यामना चुमलबा वाफमनि मसिगी मतंगदा अनौबा मंगाल ट्रस्ट सेंटर की काउंसलर चिचुंग रोमियो आइमोलना आकाशवाणी इम्फालगी पाउ कांगबुदा असुमना फोंगदोक्ली अहनबदा एडिक्शन हाइबसि करिनो हाइबा मतमदा एडिक्शन हाइबसि लाइना मखलमनी एडिक्शन हाइबसि क्रोनिक डिजीज मखलमनी ट्रीटमेंट पीरगा मसागी नॉर्मल लाइफ दा लैबा याबा अदुगुमगी ट्रीटमेंट पीबा याबा लाइना मखलमनी ड्रग्स एडिक्शन हाइबसि निसादा लाइचुबा हाइबनी हाइबदि निसा सिजनदेबा मतमदा मसा लैबा ngamdeba masada anaba phawba awaba phawba masibo ekona drugs addiction haina khangnei kumai harau mayam punba deba karma amadi isung imanaba chaksa hejanaba matamda thakchinba chasinba sina nisada laichurapagi chang yam hengalli natraga inkhallapa matam nungsi nuonba thamoi kaiba pendeba tangkak thengnaba matam masida nisa chasinlabagi maram ama yam chauna lei nisa sadeba matamda tang chikpa
ꯃꯁꯥ ꯍꯩꯅꯤꯡꯗꯕ, ꯇꯨꯝꯕ ꯌꯥꯗꯕ, ꯆꯥꯕ ꯌꯥꯗꯕ, ꯗꯥꯏꯔꯤꯌꯥ ꯑꯃꯁꯨꯡ ꯗꯥꯏꯁꯦꯟꯇ꯭ꯔꯤ ꯐꯥꯎꯕ ꯇꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯅꯤꯁꯥꯕꯨ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯋꯥꯕꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯇꯅ ꯏꯚꯟ ꯁꯨꯏꯁꯥꯏꯠ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯂꯥꯏꯅꯥ ꯑꯗꯨꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯨꯕ ꯆꯩꯕ ꯅꯠꯇ꯭ꯔꯒ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯅꯥ ꯑꯗꯨ ꯐꯒꯠꯀꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯅꯠꯇ꯭ꯔꯒ ꯅꯤꯁꯥꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯕꯤꯔꯒ ꯇꯉꯥꯏꯐꯗꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄꯤꯒꯗꯕꯅꯤ꯫ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯆꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯀꯗꯥꯏ ꯐꯥꯎ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯃ ꯈꯪꯗꯣꯛꯄ ꯑꯃꯁꯨꯡ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯤꯁꯥ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯗꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯂꯥꯌꯦꯡꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯊꯣꯛꯑꯒ ꯐꯒꯠꯍꯟꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯍꯟꯕ ꯌꯥꯏ꯫ ꯂꯥꯌꯦꯡꯂꯤꯉꯩ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯦꯃꯤꯂꯤ ꯁꯥꯏꯀꯣ ꯏꯗꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯤꯡꯊꯤꯅ ꯌꯥꯎꯕꯤꯕ, ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯈꯪꯗꯣꯛꯄꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯅꯕ ꯑꯋꯥꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯥꯡꯕ ꯃꯩꯁꯥ ꯈꯪꯗꯣꯛꯄꯤꯒꯗꯕꯅꯤ꯫ ꯂꯥꯌꯦꯡꯂꯤꯉꯩ ꯃꯅꯨꯡꯗ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯐꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯥꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯆꯥ ꯏꯅꯥꯎꯁꯤꯡꯕꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯏꯟꯊꯣꯛꯄꯤꯗꯕ, ꯃꯥꯁꯤ ꯅꯤꯁꯥ ꯆꯥꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯝꯃꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯗꯕ, ꯏꯟꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯍꯥꯟꯅ ꯅꯤꯁꯥ ꯆꯥꯔꯝꯃꯒ ꯅꯤꯁꯥ ꯇꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯍꯟꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯐꯖꯕꯕꯨ ꯄꯥꯝꯗꯕ, ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯑꯁꯨꯝꯅ ꯑꯐꯕ ꯃꯆꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯞ ꯆꯥꯅ ꯂꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯍꯪꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯁꯤꯟꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕꯤꯕ ꯋꯥꯠꯄꯗꯒꯤ ꯑꯉꯥꯡ ꯀꯌꯥ ꯃꯌꯣꯟꯗ ꯇꯤꯟꯅ ꯆꯤꯛꯂꯕ ꯄꯥꯝꯕꯤꯒꯨꯝ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯇꯅ ꯂꯩꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯃꯆꯥ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ꯫ ꯃꯆꯥ ꯑꯃꯕꯨ ꯐꯍꯟꯕ ꯍꯥꯏꯕꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯔꯤꯕ ꯑꯁꯤ ꯃꯃꯥꯒꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯅꯦꯄꯣꯂꯤꯌꯟ ꯕꯣꯅꯥꯄꯥꯔꯠꯅ ꯌꯥꯝꯅ ꯉꯟꯅ 19 ꯁꯨꯕ ꯆꯍꯤꯆꯥꯗ ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯌꯨ, ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯔꯝꯂꯤꯕꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯠꯂꯕꯤ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯆꯥꯅꯤꯡ ꯇꯥꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯖꯕ ꯐꯪꯖꯗ꯭ꯔꯕꯤ ꯃꯃꯥ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ꯫ ꯑꯗꯨꯒꯨꯝꯕꯤ ꯃꯃꯥꯁꯤꯡ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯣꯏꯔꯛꯇꯨꯅ ꯉꯥꯎꯁꯤꯟꯅꯔꯛꯄꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯔꯝꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯑꯥꯁꯥ ꯄꯨꯝꯕ ꯃꯆꯥꯁꯤꯡꯗ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯄꯗꯒꯤ ꯉꯥꯎꯁꯤꯟꯅꯔꯕ ꯑꯃꯗꯤ ꯆꯥꯔꯣꯏꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯁꯤꯖꯤꯟꯅꯕꯅꯆꯤꯡꯕ ꯌꯥꯎꯔꯛꯄꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯂꯣꯏ꯫ ꯃꯆꯥ ꯁꯦꯝꯕꯗ ꯁꯦꯜꯁꯨ ꯇꯤꯡꯕ, ꯏꯖꯠꯁꯨ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯂꯥꯛꯂꯕꯗ ꯀꯔꯤꯅꯨꯡꯒꯤ ꯏꯆꯥ ꯄꯣꯛꯂꯨꯕꯅꯣ ꯍꯥꯏꯅ ꯇꯦꯡꯊꯥꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯁꯤꯡꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯌꯦꯡꯅꯕꯇ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯃ ꯑꯣꯏꯅ ꯎꯕꯤꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅꯁꯨ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯛꯄꯅ ꯏꯃꯨꯡ ꯑꯃꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯐꯥꯎꯕ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯑꯍꯩꯕꯝ ꯅꯥꯎꯕ ꯀꯧꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯎꯅꯤꯄꯥ ꯑꯃꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯍꯜ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯦꯗꯤꯛꯁꯟ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯀꯨꯏꯅ ꯅꯥꯔꯒ ꯂꯥꯛꯑꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯑꯩꯅ ꯅꯨꯡꯉꯥꯏꯔꯒꯁꯨ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯁꯤꯗ ꯁꯤꯠꯂꯝꯃꯤꯕ ꯅꯨꯡꯁꯤꯠꯁꯦ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯕ,
ꯑꯩꯈꯣꯏꯒꯤ ꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯋꯥꯈꯜ ꯅꯝꯊꯔ ꯊꯝꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯉꯨꯔꯨꯡ 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 ꯉꯪꯅꯔ ꯂꯩꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤꯗꯤ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯄꯣꯠꯇꯣ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯖꯈꯤꯕ ꯑꯗꯨꯝ ꯂꯦꯟꯈꯤꯕ ꯅꯣꯡꯃꯒꯤ ꯑꯗꯨꯒ ꯁꯣꯝꯗ ꯅꯣꯡꯃꯩ ꯁꯣꯛꯆꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯦ ꯑꯣꯏꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯝ ꯆꯥꯁꯜꯂꯛꯏ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯛꯏ ꯍꯥꯏꯔꯨꯔꯒ ꯍꯪꯉꯨꯔꯒ ꯃꯆꯤꯟ ꯍꯦꯛꯇ ꯊꯤꯔꯛꯏ ꯆꯥꯗꯦꯅ ꯍꯦꯛꯇ ꯃꯔꯩ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯨꯒꯤ ꯃꯔꯩꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯠꯅꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯍꯦꯛꯇ ꯑꯣꯏꯍꯜꯂꯛꯏ ꯐꯅ ꯀꯨꯏꯅ ꯃꯥꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯦ ꯑꯣꯏꯕ ꯀꯧꯕ ꯂꯩꯇꯦ ꯑꯣꯏꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯈꯔꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯗꯨꯅ ꯑꯅꯧꯕ ꯃꯉꯥꯜ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯅ ꯑꯃ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯁꯤꯗꯩꯁꯤꯗ ꯑꯝꯇꯪ ꯊꯝꯃꯒ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯃꯁꯥꯗꯣ ꯁꯣꯛꯆꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯑꯗꯩ ꯀ꯭ꯂꯥꯁ ꯐꯖꯅ ꯇꯧꯕꯤ ꯀꯥꯎꯟꯁꯤꯂꯤꯡ ꯐꯖꯅ ꯇꯧꯕꯤ ꯆꯥꯕ ꯊꯛꯄ ꯐꯖꯅ ꯄꯤꯖꯩ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯑꯩꯅ ꯎꯔꯛꯄꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯨꯕꯗꯨꯒ ꯌꯥꯝ ꯊꯤꯅ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ 1 month ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯃꯄꯥꯟꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯊꯦꯡꯅꯍꯜꯂꯒ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯄꯨꯜꯍꯜꯂꯒ ꯑꯃꯨꯛꯀ ꯄꯨꯁꯤꯟꯕꯤꯕ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯍꯣꯠꯅꯍꯟꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯛꯄ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯅꯤꯡꯊꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯈꯌꯥꯠꯇ ꯇꯥꯈꯤꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯅ ꯂꯥꯏꯆꯨꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯠꯇꯕ ꯁꯪꯒ ꯇꯤꯟꯅꯔꯨꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯇꯦꯁ ꯇꯧꯔꯨꯕ ꯅꯤꯡꯕ ꯀꯥꯏꯕꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯕꯗꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕ ꯑꯃꯗꯤ ꯑꯇꯩ ꯃꯔꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯛꯄ ꯑꯣꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯣꯏꯔꯤꯕꯅꯤ ꯋꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯛꯄ ꯃꯆꯥꯅ ꯆꯥꯎꯔꯛꯂꯒ ꯅꯨꯡꯉꯥꯏꯔꯒꯅꯤ ꯈꯟꯅ ꯂꯩꯖꯔꯛꯄ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥ ꯀꯌꯥ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯥꯏꯆꯨꯔꯕ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯅ ꯂꯦꯟꯈꯤꯕ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯟꯅ ꯀꯥꯏꯅꯈꯤꯗꯨꯅ ꯃꯗꯣꯝ ꯇꯔꯛ ꯍꯤꯡꯍꯧꯕꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕ ꯑꯣꯏꯔꯛꯄꯗꯒꯤ ꯁꯥꯒꯩꯒꯤ ꯃꯄꯟꯊꯧ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯗꯨꯅ ꯐꯒꯠꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯟꯊꯧ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯒꯤꯠꯆꯟꯗ꯭ꯔꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯏꯆꯥꯁꯦ ꯃꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯟꯅꯕꯤꯕ ꯋꯥꯠꯄꯅꯤꯅꯤ ꯈꯪꯗꯦ ꯐꯠꯇꯕ ꯁꯪꯒ ꯇꯤꯟꯅꯔꯨꯕꯗꯅꯤ ꯈꯪꯗꯦ ꯃꯇꯝꯁꯤꯒꯤ ꯁꯤꯜꯂꯛꯏꯕ ꯅꯨꯡꯁꯤꯠꯁꯤꯗ ꯌꯥꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯗꯅ ꯅꯤꯁꯥ ꯆꯥꯕ ꯅꯤꯁꯥꯁꯤꯒꯤ ꯑꯦꯗꯤꯛ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯣꯏꯔꯦ ꯅꯤꯁꯥ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯩꯀꯥꯏꯅ ꯐꯥꯕ ꯀ꯭ꯂꯕꯅ ꯐꯥꯕ ꯋꯥꯔꯛꯄ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯐꯨꯔ ꯍꯨꯟꯗꯣꯛꯑꯝꯕ ꯅꯤꯁꯥꯁꯦ ꯑꯦꯗꯤꯛ ꯑꯣꯏꯔꯒ ꯑꯣꯚꯔꯗꯣꯁ ꯆꯠꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯃꯥꯁꯦ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯒ ꯁꯦꯟꯇꯔꯗ ꯊꯝꯕ ꯌꯥꯕ ꯊꯝꯃꯦ ꯐꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯈꯔ ꯐꯔꯝꯃꯒ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯇꯥꯕ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯝꯕꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯃꯇꯥꯏꯗ ꯇꯥꯗꯅ ꯑꯍꯤꯡ ꯌꯨꯝꯗ ꯍꯟꯖꯟꯅꯤ ꯈꯪꯗꯗꯅ ꯀꯗꯥꯏꯗ ꯇꯨꯝꯕ ꯌꯥꯕ ꯖꯒꯥꯗ ꯀꯥꯔꯇꯨꯟ ꯈꯔ ꯈꯨꯟ ꯆꯦꯔꯪ ꯈꯔ ꯈꯨꯟ ꯕꯣꯇꯜ ꯈꯔ ꯈꯨꯟ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯅꯤꯁꯥ ꯆꯥꯕꯒꯤ ꯐꯤꯕꯝꯗ ꯃꯥꯁꯦ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯑꯉꯥꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇꯗꯤ ꯐꯍꯟꯁꯤꯒꯦꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄꯗ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯅꯤꯁꯥ ꯆꯥꯔꯝꯕ ꯃꯔꯨꯞꯁꯤꯅ ꯇꯥꯟꯅꯖꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯚꯥꯏ ꯁꯤ ꯏꯆꯥꯁꯦ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯑꯃꯨꯛꯇꯗꯤ ꯐꯍꯟꯁꯤꯒꯗꯧꯔꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯀꯨꯞꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯃꯊꯪ ꯁꯨꯝ ꯇꯥꯟꯅꯖꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯉꯥꯜ ꯍꯥꯏꯗꯅ ꯃꯁꯤꯗꯩꯗ ꯂꯩꯔꯤꯕ ꯏꯅꯥꯎ ꯁ꯭ꯇꯥꯐ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯑꯃꯁꯤꯒ ꯇꯥꯟꯅꯖꯔꯒ ꯃꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯏꯅꯥꯎ ꯁꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇꯗꯤ ꯐꯍꯟꯁꯤꯒꯗꯧꯔꯒꯦ ꯃꯥꯁꯦ ꯀꯅꯥꯅꯦ ꯍꯥꯏꯕꯗ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯁꯤ ꯑꯉꯥꯡꯁꯤꯅ ꯐꯠꯇꯅ ꯇꯥꯗꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯧꯕꯗꯒꯤ ꯃꯥꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯤꯁꯥꯁꯤꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯁꯦꯟꯇꯔꯁꯦ ꯊꯝꯗꯅ ꯍꯧꯔꯛꯄꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤ ꯃꯊꯪ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯆꯥꯁꯦ ꯅꯤꯁꯥꯁꯦ ꯆꯥꯗꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯥꯁꯦ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯥ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯂꯩꯔꯦ ꯃꯁꯥꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯔꯦ ꯐꯤꯕꯝꯁꯨ ꯌꯥꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯦ ꯉꯥꯡꯕ ꯁꯛꯄꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯦ
thaba ama sudana yumgi mateng pangdana ama maga leminariba makura matongi mateng pangdana khotana imung manunggi ade angangsing ni chaba khopadaga se nisa sigi chaba se fate musi saganu gana managa pautak pidana khotana yamna phaba phibam amse leiba matamda khuju yam harau jaba haidu sidi oire manipur da mahum mayam amada hoji nisa saduna leiriba isa ina mayam ama leiri makoi singa se imung manungna mam poiba sina mamu poiba sina madam puramata losan biganu haiba wahai se ai thamjage maramdi makoi se tauba yaba taure honaba yaba honare makoi se hanagi film da halaroi haiba khal se khanbi ganu maramdi keno hai kanda mase kona khona ba se lepi ganu soidana maki hoji hairiba isa se amuna halaroi da film da ma se aidi thasu thajaru drabne magi ngasi gi film se adu ngasi di mase mi ma haiba do oire aina I chap chana thamjage mayai kabasinjak te laishurba miyoi kaya overdose oiduna matam sadana punsi loi kiba kaya yauri kaya amana liver sakhau yauna haksangi organ kaya fail oiduna punsi loi kiba yauri mayai kabasinjak siznariba masa aduna maram oiduna imungda maisha langmagi awaba marakta laikai gi amadi khunai gi athiba mitchai mityeng kaya gi awaba khangmaga loinana karamba matamda masabu laishubadagi farakadage haibasi mama mapa oibasingi mafamdadi numit khudingi lining oiribani aduguma masa aduna rehabilitation center da Layengbada fagalakpa matamda kokthakta puramba sanajing thaduna awaba kokpugum haraujaribani masigi matangda pachoidagi achaubi kaubi nupi amana laishuramlaba masana fagalakpagi wari liraduna akasbani Imphal pau kangbuda asumna phongdorakli isana manguraba aigi chanupa matau kramna ichagi punsibu kansigena khanbada awaba moiki adubu haujikti anawa mangal hariba center asida thamubadagi aigi cha asi makchimak gyan tana lele adubu matamamda mana ni sa charingai matamdadi imungda hanjalakwa matamda mama wai bai nangwa matamda tagidaba aina awaba kaya khangiba mana tawrijiba karino nena khanbada awaba waiki adubu haujikti angnawa manganda mabu thamubadagi gyan taraktana ngasi imungi wakhan khandana pung leitana imacha wa reirekta tanhadana leibangam aina aroi boina miyamda hajening badi ngasimak imdong kudingda ingkhalaiba nupa macha singjina nisaba sa chadana imungi areirata khandana imungda areiba pochai manjang puthoga yonthoga nisaba sa chana ba honaribase mama pawiba singna losandana thambidana ngasimak hairiba anawa mangal hairiba center asida thambiraga ijasingbu amung hana afaba lambida poraknaba honamina siana haijaningi Raja Sarkar gi amat ngairaba anobu mangal trust center asina haukiba sahi amarom asida Laichurabasingbu Layengbagi lamda singtha ningai oiraba thodang kaya yaduna lakli center asida Layengbadagi fagalaklaba masagi matangda harauba phongdokladuna Surasanpur gi Khumujamba Laikai lanjelaktuna hojikna Moirang College mamangda hangba sign block relief camp ta leiriba Thokchom achobana asumna phongdokli Charging Hana, Sanunza Charu, but the Awabata, Kim Kayaka, the Tamari Yangure, Parakta the Nainaji, Anuba Mangal, Hariba, Kimjida, Tamubadegi, Aisha, Gianta, Aji Yamnuai, the Namana, Honabidana, Ekogi, Punsiji, Mona, Zizi, Manus, Su, Quatana, Yang Biraktan, Equivalent later, Anuba Mangal, Hariba, Chai, no, Mam, Zino Honabidana, Wakanui, Tabakota, so my told me, Puning Harawan, and Amuna Tobi, the Najamuana, Lazare, as you supported the Awana Tadana lady. Tongan ba rehabilitation center sing the Thamlurabasu, Kanaba Ipang Pangdabadagi, Anoba Mangal Trust Center the Thamlubadagi, Laichurabla Masana Fagalakpa, Sahi Amarom Parakpada, Haraubu Pongdokladuna, Moirangdagi, Mairenbam Ongbi, Radhamanina, Akasbani Imphal Pau Kangbuda, Asumna Pongdokli. ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯍꯥꯟꯕꯗ ꯃꯥꯅ ꯉꯥꯎꯁꯤꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯃꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯝ ꯊꯣꯛꯂꯒ ꯑꯗꯨꯝ ꯇꯧꯏ ꯑꯃꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯝ ꯊꯣꯛꯂꯒ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯅꯧꯕ ꯃꯉꯥꯜ ꯍꯥꯏꯁꯤꯗ ꯊꯝꯕꯗꯒꯤꯗꯤ ꯏꯆꯥꯁꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯁꯥꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯍꯣꯠꯅꯕꯤꯕꯒ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯍꯞꯇꯥꯒꯤ ꯃꯤꯇꯤꯡ ꯆꯠꯄ ꯈꯣꯠꯄꯗ ꯃꯣꯏꯅ ꯐꯖꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯒ꯭ꯌꯥꯟ ꯇꯥꯅꯀꯤ ꯃꯌꯥꯝ ꯍꯥꯏ ꯃꯥ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯇꯤꯡ ꯅꯨꯡꯗꯤꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯍꯜꯂꯦ ꯃꯆꯥꯅ ꯅꯤꯁꯥ ꯆꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯁꯤꯔꯤꯅꯤ ꯀꯤꯔꯤꯅꯤ ꯍꯥꯏꯗꯅ ꯂꯣꯠꯁꯤꯟꯕꯤꯕꯁꯤꯗꯤ ꯂꯣꯠꯁꯤꯟꯕꯤꯒꯅꯨ Laichuraba Masana, Mathong Maram Kangda Ponum Kaya Tangalakpada, Awaba Kaya Kanglakkiba, Adubu, Karamamatam the Parkadage Kanduna, Wana Lelakibi,
Churachandpurgi Khumujamba Laikaidagi Lanjelakuna Hojikna Moirangi Relief Camp Amada Lairibi Ningthokchom Santibalana Asumna Paudum Lakli. Tamda isana ngausannaringai matamda ingonda yamna awaba oiba adagi mana nirakpa matamda paisa pidabagi imungda maisa yam langba khanaba chainaba adugumba awaba mayamdo aigi famda phangdaba nate mayam ama phangi adugumba mayamdo thengnarakpado mafam khudingi thamdana aina jenga khimangonda phaba kai imut thengnarakide adugi matungdagi anoba mangamdagi thamgibadagi thi aigi jaji gyan jam tare hajikdi mama mapana kemda lairibadagi awabadagi isana hajikdi mateng amna pangre aingonda isana pharakpudagi mama mapasu harauna leiba ngamki hariba anoba manganjida thambakpudagi yamna nungaire hajikdi isaju jam phagale Yumban Minabada Mapuroibana Mayai Kabasinjak the Laichurak Pahibasi Nungai Yumban Nate Aigi Ipuroibasi Karamamatamda Wakal Tarkadagi Hibasita Lining Oiduna Lerikibi Moirang Kolu Lekaidegi Hairom Romita Debina Mapuroibana Pagalakpada Nungai Pongdorakli. Aiga Yumpan Minarakpadagi Yuda Laisubudagi Yumban Minabada Hainingai Laitana Awaba Kaya Tengnazaki Adubu Madabu Faradi Haina Center Kaya Amasu Tamzarure Adubu Tolokpaga Kanaba Kaisu Pangjakide Ma Parakani Haibagi Asa Karisu Lairudre Mapunsisu Sangna Hingni Haibagi Tajabasu Lairudre Asina Maram Oiraga Miamgi Miraktin Basungam Kide Karoi Lekai Amadi Miamgi Minok Misa Kayasu Kanglaki Aroibu Oina Anobo Mangal Kauba Social Welfare Department Salaiba Free the Layengbagi Kudong Saba Pangzaki Anobo Mangal Sida Atopa Center Singamanadaba Topa Treatment Makal Khara Pangzai Samna Harabada Hapta Kudingi Family Counseling Tobiduna Hana Khangamdaba Gyan Loksing Mayam Amasu Pangzai Asigi Makata Bada Mana Yumda Lairaba Kandadi Aina Kaludaba Tazarudaba Ahongba Kaya Ama Uzare Mana Hana Lauramdaba Todang Kaya Haibadi Nupa Ama Oiligi Todang Kaya Laurakre Maramsina Hojikti Hingbada Santi Oina Hinzare Maramasina Mipung Kudingmakna Yuda Laichuraba Adom Adongi Isa Ina Upuroibana Singba Lairagadi Losinbidana Ngalingaida Layeng Thokpiu. Laichuraba Masadu Tafarabadi Haiduna Imungi Araibu Mal Sang Kaitoktuna Lanai Rehabilitation Center Sing the Thamduna Layengbada Pabakauba Trabada Mama Mapakaya Ningba Kaina Lenbasu Yaudabanate Adubu Sarkargi Amatangairaba Anobu Mangal Trust Center Asiling Kalakpadagi Laichurabasingbu Layengbagi Lamda Anobu Mayon Amada Lakpa Haure Haibada Haiman Bathokloi Center Asida Layengbadagi Fagalaklaba Masagi Matang the Paudam Laduna Surasanpurdagi Lanjelaktuna Hojikna Moirangi Tangjing Shindam Sanglenda Sangjapam Logduna Ladibi Romita Kawinupi Amana Akas Bani Imphal Pau Kangbuda Asumna Paudam Lakli. Wa ai chana di magi dosi awang khrabani na ai ji amware kapni ngai ji mama ma oragazu ai jengba ngamaktabani pire magi pisa je aina yamwana mapa ju khangan bi lona pire magi thamba matam sidabu ngai ba yaraga di haina lona piraga maji kaphalaga aina gamasta khara thuna thambiyo ai chaje sigi batare na man haiba matam sida mana aingonda ahingda phone tore bema hayengdi nangi na chado pubirage lao haina ai yam harawe icha nupa da ju aina hange ibungo hayeng chache haire yaradra mana ima yaye ima na haibado ai loi yaye hai maje aina pura kana gari manungda ma rung kanna hawe ai jengba ngamdre adusu mai kemdu da bu jongna baina gari se kanna thauraga chale jawra kanjida moi kemgi moi leramba mina ai arum sumaina hauraga di thamba yadabane aduna hidak pijaraga jengje hai ai je thamba yararoidra haina ai gi thamoijida yam awaba phanga kanjida moina hidak tu pijaba matamda ai chaje arum hawbudo khara phare moina thambire harau ko thani pharakpa matamjida mana ima ai lokthok piu law ai thani phare hai aina ibungo nongnini ngayo khoigi chujampurse irang yam kalle na har adumai tawdana maje sir mai kemsida leringe manungsida akhoiji irang thoglaaga akhoiji lanchela ba matamdadi lanchela phamsida ichadu loksanbasu yadabanina ma he leibhamduda adum thama som lakpada konangda mana imungda ima ai nongnini dadi leijage haibadagi aina nongnini je lehelle matam khara lehela matungda haujiki sarkagi center asina ai chaje amuktangdi noigi narak tilhanbiyo ai imnakta thamningde karigino haraga hojidi lanjelakpanina
ꯑꯃꯨꯛ ꯉꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯋꯥꯖꯩ ꯍꯥꯏꯅ ꯈꯜꯂꯒ ꯁꯦꯟꯇꯔꯁꯤꯗ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯇꯧꯔꯒ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯑꯩꯅ ꯍꯥꯏꯖꯔꯒ ꯊꯝꯕꯤꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯟꯅ ꯋꯥꯖꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯨ ꯑꯩ ꯏꯆꯥ ꯐꯔꯕꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯉꯩ ꯍꯔꯥꯎꯋꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯁꯦꯟꯅꯕꯤꯕ ꯍꯥꯏꯕꯁꯤ ꯇꯧꯐꯝ ꯊꯣꯛꯂꯕ ꯇꯥꯏꯕꯪ ꯂꯣꯟꯆꯠꯀꯤ ꯆꯦꯟꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯈꯨꯟꯅꯥꯏ ꯑꯃꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎꯕ ꯐꯠꯇꯦ ꯍꯥꯏꯅ ꯏꯟꯊꯣꯛꯂꯕ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯗꯨꯃꯛ ꯋꯥꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯥꯏꯆꯨꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯆꯥꯁꯤꯡꯕꯨ ꯃꯈꯥ ꯇꯥꯅ ꯁꯦꯟꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯅ ꯑꯗꯨꯃꯛ ꯂꯩꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯏꯆꯥ ꯑꯗꯨꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕ ꯍꯦꯜꯂꯤꯕꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯑꯅꯥꯕ ꯑꯃꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯄꯨꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡ ꯊꯣꯛꯄꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡ ꯑꯣꯏꯒꯅꯤ ꯂꯥꯏꯆꯨꯔꯕ ꯑꯅꯥꯕꯁꯤꯡꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜ ꯄꯨꯔꯛꯇꯨꯅ ꯈꯨꯟꯅꯥꯏꯒꯤ ꯑꯁꯪꯕ ꯌꯨꯝꯕꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯤꯕ ꯃꯤꯠꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯕ ꯊꯧꯔꯝꯒꯤ 5ꯁꯨꯕ ꯇꯥꯡꯀꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯖꯔꯦ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯑꯏꯕ ꯑꯃꯁꯨꯡ ꯊꯧꯔꯝ ꯂꯥꯟꯊꯣꯛꯆꯈꯤꯕ ꯉꯥꯡꯒꯣꯝ ꯀꯤꯔꯟ Look